इरावत थबक अमा तौगे निंगबा मक्तदा तौगदौरिबा थबक अदुगी थौरम यात्पा थबक अदुगी माय पाकपा पाक्तबा महै मुन्न खंगबा मिशक अमा ओइरे निखिल हिंदू मणिपुरी महासभा लिंखटलक्पगी मरुओइबा सिंगी मरक्ता हिंदू धर्मगी मिंगथोलदा पालिबा निंगथौ शासनगी मनुंगदा ब्रह्म सभाना ओट नैरिबा असि मरु फुक्तोक्तुना मालेम मसिदा लैरिबा मणिपुरी जाति पुम्नमक पुनसिंदुना मणिपुरी जाति की मपांगल सेम्बा मथंगदा राजनीति दोल अमा चोंगथोक्तुना निंखा तम्बगी लांथेंगनबा थौरम परेंग असिगी मतुंगिना लिंखटखिबने महासभा लिंखलक्पा नुमित्तगी थेंगनरक्लिबा अवोट अनेगी मनुंगदा मथंग मनाव नायना सेमदोक्लक्पा सिंगी मनुंगदा अहानबदा मणिपुर कायबा याबा मवोंगदा सुरमा भेलीदा लैरिबा मैतई विष्णु प्रिया अनीमक्ता नुंगाइतबा वाही गवर्नमेंट पीबा मेमोरेंडम न चिंगबा लौथोउ हाइना वारेप तारंबा अनीसुबदा मणिपुरी पुम्नमक यूनिवर्सिटी ने रिकॉग्नाइज तौरिबा मणिपुरी लोल स्कूल की वर्निकुलर ओइना तंबगी वाफम अहुम सुबदा मणिपुरी सिंगना अतोपा जाति की लुहोंगबदा अथिंगबा थमदबा मरी सुबदा ब्राह्मण सिंगना मैतई नुपी लौरगा मखुत चाबीदबा महागना पोक्पा मचा चागिन खोमिन यादबा करिगुम खाइनरगना मपामगी चफू चाबा यादबा अतोपा मैतई अमदा अमुक मयुम पानबा यादबा असिना सिंगबा कया मायोकने मैतई नुपी अमना मपामदा हलक्तुना लैबा थोक्लबदी महागदु मैतई निंगोल ओइना लौगनी मणिपुरी सिंगना नन मणिपुरी निंगोल लौदुना नत्रगा मणिपुरी निंगोल अमना अतोपा नन मणिपुरीदा मयुम पानबसिंग जात तारे हैना इंथोक्तुना थंबीरंबा पुम्नमक सेंगदोक्तुना लौखटलमे ब्रह्मादा लैबा मणिपुरी अवा निंगोल लौदुना जात ताखिबा नत्रगा मणिपुरी निंगोल अवादा मयुम पानखिदुना जात तारे हैबा मणिपुरी समाजतगी इंथोक्लंबा पुम्नमक महासभाना लौखटलमे इरावतना निखिल हिंदू मणिपुरी महासभा ब्रह्मा मंडलेगी अहुमसुबा अभिवेशनदा सहकारी सभापति श्रीयुक्त इरावत सिंगी अभिभाषणदा थोइदोकना थमोई कायना तेंगथारमे मदुदी ब्रह्मदेशता लैरिबा मणिपुरी सिंगना इजाति थादोक्तुना चटखिबा मणिपुरी पुम्नमक इजातिदा अमुक हलकनबगीदमक थमोई शोकना अपील तौरमे ब्रह्मादा मणिपुरी स्कूल लिंगदुना मणिपुरी तमनब वारेप लौरंबगा इरोइनना ब्रह्मदेश मनुंगदा अनीसुबा मणिपुर लैबाक अमा लैहनसी हाइबा वाफम असी फोंदोक्लमे महासभाना धर्मगी ओइबा थौरम खिबिक्ता मणिपुरी लोन सिजिननबा मणिपुरी इसै सक सोनबगी अकनबा वारेप लौरमे मणिपुरी ऐखोई ब्राह्मण गी लबुक ओइरुबा अरानबनी हाइबा वाफम फोंदोक्लमे हाइबदी धर्म असी ब्राह्मण तगी मखुत सिनबा अरानबनी निखिल हिंदू मणिपुरी महासभा असिना मतम मदुगी अवोट अनै मायोक्ता अचौबा रिवोल्यूशन अमा माय पाकना थेंगनखि इरावतना मतिक मंगाल कारिङै लैबाक के अंगम अथौ सदर पंचायत मेंबर ओइरिङै महाक की मखुत शक्ति पाइरिङै शक्ति पुम्नमक लैबाक की कानबदा सिजिनखि प्रजा तोल तारब मियामगी काननबगीदमक्ता पालिब निंगथौ अदुगी मायोक्ता अकी तुजुंग करिमत्ता पोक्तना लांथेंगनखि निंगथौ अमदी ब्रह्म सभाना मांगे हाइदुना इंथोक्पा मियोइसिंग कैरोई लैकाईगी मियोइना हन्ना तूना यंगबीद्रबा कनागुंबा अमत्ता चंगबीद्रबा इमुंगसिंगदा असी अना यावरक्लबा मतमदा मी असीबा पोलोइदना लैरबा मतमदा असीबदु पोलोइगी हाइरबदी लुपा मरिफु सिकी पाई मापन ब्रह्म सभादा पीरगा प्रायचित तौरगा पोलोइबा ताबदा सेल लैजदबा प्रजा असीबा इमुंग अदु हा हा कार लाउरबा मतमदा असिगुंबा पाव असी ताबदा इरावत खुदत्ता पंचायत कोर्ट की थबक पुम्नमक थादोक्लगा दोलाई पाबा सिंग पुदुना सिरिबा खुल लैकाई इमुंग अदु ताना तंचत चत्तुना कैरोई लैकाई की मी खोमदुना हिंदू वैष्णव धर्म की चटनबी मतुंगिना मी असिबदु पोलोइरुई इरावत का थाजना चेतना लोइनरक्पा महासभा की कर्मी
Brahman Singh amang asengi Brahma Sabha gi mayokta lan thengnarakpa matamda Sarvasri Banka Bihari Sharma, Lalita Madhav Sharma, Kasiram Sharma, Asina Chingba, Mahasabhagi Karmi Singh Yaurami. Brahma Sabhagi Chaina Chaitheng ki badagi kana khangda udana mi asiba poloi daba yauki daba natte. Pau asi Irabot na hek tabaga tha ahum leiron chankraba leinung dagi hotok laga Hindu Vaishnav dharma gi chanabi matungina asti sanchai Sarda amatta kaidana chathe. Manipur gi pana mari laikai khungang singdagi pung yaiba isai sakpa dohana singba pala tawi haiba makhai panchai court ki saman thaduna kaukhatlaga masana isai saktuna swarda sak sonduna mai pakna karma pangthui. Ningthau amasung Brahma Sabha tuminna kumai yengduna leiba nate. Manipur gi pana mari gi laikai amadi khungang singda amang ba imung da changduna poloiba swadha karma sak soluba pung isai tawba pumnamak mange haiduna inthokle. Mangle haiduna inthokliba sing asida Irabat amasung mahakna leiriba laikai ya school janmasthan su inthokle. Ningthau amasung Brahma Sabhana Irabat pu mange haina inthokluba araiba moiraktre. Maramdi Mahagasi Achamma Misak Natte Panchayat member ni court ka dabayade Sadar Panchayat court amasung Panchayat member staff namak mang bataribra. Wafamasi Lewak Praja Miyam dagi lakna dabanate. Nikhil Hindu Manipuri Mahasabhagi General Secretary ni Maharajna Sabhapati ni. Matawasumna Hindu Vaishnav Dharma gi Sangsthana ni Mahasabha amasung Brahma Sabha akan balantheng narakle. Hindu Vaishnav Dharma chatpa lebak praja masing na yambana Nikhil Hindu Manipuri Mahasabha gi matungda khongpham chet na lepkre haibadi Irabat ki matungda lepkre. Amang mana masing langam na helabanina Brahma Sabha bu amang ba praja miyam na inthokle. Brahma Sabha da lehuri basi ningthau amadi Vyavasthakari Brahman Ratna Karatanatana Atai Lehodre Irabat Lantheng Nabada Haithoi Singthoi Misakni Mahak na Brahma Sabhabu Kachin Namada Hoizinduna Namsillaga Punsinduna Thamkre Haibadi Brahma Sabhagi Vyavasthakari Sri Atom Babu Deva Sharma Vidyaratna Amasung Sri Laimayom Lairenjau Sharma Ratna na Chingbagi Mathakta Manipur State Darbarda Criminal case ahum thangat ki. Ahanba case criminal case number 3 1958 kuntranipan ing Sri Banka Bihari Singh Sharma na thangat ki. Anisuba criminal case number 19 1958 kuntranipan ing Irabat na thangat ki. Ahum suba case criminal case number 53 1958 kuntranipan ing Sri Lalita Madhav Sharma na thangat ki. Casing asi Manipur State Darbar ki President Mr. R.H. McDonnell ICS na bichar tauki. Case asi loire mathangi tarik amada rai haidokani haina lauthokle. Case asi Brahma Sabha gi khudong thinangai oire. Masi khangmadagi Maharaj na case file Darbar ki President gi lokhat khre. Hairiba tarik eduda haidokidre. Case asigi rai haidokani hairiba tarik numit adugi mamang magtada Sri Atom Babu Deva Sharma Vidyaratna Navadipta Chatkre Manipur da leramdre. Case adu Maharaj na namsinduna thamkre rai adu haidokidre. Tingkhang ama yurabadi tingkhang ama na handoktuna lauthui haibasi yamna chumlaba wahini. Hindu Vaishnav Dharmagi amatta ngairaba mapangal kanba sangstan Brahma Sabhabu mapangal maru phudektuna lantheng nakibasi Nikhil Hindu Manipuri Mahasabha lingkhatlaga Brahma Sabha gi mapangal phudektuna langthokkibasini. Matawasumna Dharma gi mingtholda olam nairamba amang aseng paz napet chandon senkhai lauramba sentek pumnamak kakthatki. Irabat ki haithoi singthoi balalong cultural revolution bu
खा नोंपोक एशियागी मियामना ngasi fauba singthanari Nikhil Hindu Manipuri Mahasabhana Mapangal Kanba Manipuri Jati ama sagatnabagi lambida Manipuri culture bu pamjaba sing amasung Brahma Sabhana mange jat tare haiduna tantoklaba pumnamak lausinduna Malem asida Manipuri Jati bu saktaknabagidamakta lanthengnarami Irabot Mamak ibungo Sadara Panchayat member Awang bathaki phambaida phamduna Laibak ki wayal serak torambak kanagidamaktano Awaba polum kokthong puriba Pi thongningai leitraba tolaba mikha polaba Migi sebagidamakta mahusa lairembina Mahakpu sintha piduna tharakpani haibada wahay asi aranba oiroi Maramdi Mahakna sizinaba ngamba sakti pumnamak sizinaduna Dharmagi mingthonda naihatlamba pumnamak maru phukdoktuna lauthokke Masagi oijaba tanba mishakam oiramlabadi Phura dalan manai masal khongnet kar gari na leitengduna pan mangamba mishakamani Mahak panchay member oiringai lairaba tolaba taraba laumigi mathakta laupu lauyam chaba singna ngammi matagum ot nairaga case tausanbiduna awaba pinaba thorang changsilakpa singduda lanjadraba tolaba laumi singbu kanbinaba mahakna firep lauki khwaidagi maru oribadi mahakki laucha majaibe magi own lausing uba laumi lairaba singna sahi amagi lausanni haiduna piriba kharana pangpenda penjaba misak ama oiribaduni irabat thabak wana nomlambadagi ngaihaktang pothabasi angang singa sanabana oiki mahakasi angang bu thoidok hendokna luna tawba misak ama oirami Panchay court ki compound lampakta court ki thabak subada waraba matamda ngaihaktang pothabasi angang na telanga paiba yawba angang singa uraubi tanaduna sanaba saite court pi sanaba lamjen tanaba asina singba masana singa sina mahaki pothaba oije anang imung yangang singbu mafi marol thonbiba lairik tamningba tamba ngamdaba singda lairik se kolom pencil laibiba phi hunbiba angang singbu afaba pautak piba lairik tambada pukning changhanba angang singbu athum ahau pijaduna lairik tammu haina themba angang singi marakta lairik laisu phaba yaurakpada mahaki thoidokna haraujabane angam mathawoi haiduna masada chauthokchadaba micham praja singa tonatinaduna isam samna leijabana mahaki nungaijaba oije mahaki punsida macha manaida tathi tawoina tawdaba icham chamna macha manaugumna loinaje mahakta natana mahaki nupi sanaibe ma phawba ningthogi machaibe ma oibagi chauthokchaba lehenkide micham praja singna mahaki mafamda karigumba wahi khara haijage haiduna kina khangna lakchaba ubada mahaki momon nokpa maithong aduna taramna oklaga lakliba mahaki aningba pumnamak phongdok halaga mahakpu penhallaga thabiki irabat matam madugi maitai macha singi manungda outbook lairik paganba singi manungda mani lairik pabagi matam tonganna khaidokte nungthel ngahak pothaba numidang tumba changbada lairik pabasi maruibani haina lawi Bangalagi Dainik Anand Bazar Khabar Sayol ki Sefong Des Abhav Kavi Bankim Chandra Sarat Chandra Ravindranath Makhoi Sereng Singh Mahatma Gandhi ki Young India Bardali Satyagraha Maxim Gorki ki Ima M.L. Burns ki Marxism Karino Karl Marx ki Das Capital Marx amasung Engels ki Communist Manifesto Lenin ki State and Revolutionary Marx amasung Lenin ki maramda iba lairik kaya paduna matam lenki